Kurumjare, ISTV Pauming Tabir Basingutaram Nocture, Housing Moriba Pau. Masagi Kana Bakaragi Damak, Miam da Awaba Piba Tabak Tobigan Haina, Deputy Chief Minister Gaikangamna, Amjugini Fusuba Mabokumontoram da High Cray. Manipurgi law and order fell oire Haina, BJP na Manipur Sarkada Maral Sikray. Amadi, Manipur State leaking Asisana Kibada, USA na KSC, Mighty Bupi Cray, Nerokama Sung Trau, Draw Jet Cray. Housing Mapunga Pau. Ngasi All Manipur Working Journalists Union Amjugi Nifusuba Mapokumon Thoram Pangtukre, Thoramadu Deputy Chief Minister Gaikangam, Education Minister M. Okendro, MLA Joy Kishanamade Amjugi President W. Sanjaina Thorongi Maru Oiba Muising Oike. Amjuna Sinduna Pangtokiba Thoramadu Manipur Civil Organization Sing, Paumi Singamadi Paugisin Pamda Tabak Toramba Muikiana Sarukia K. Ahalueraba journalist Sing da Amjugi Maike the Gikudol Port Piduna, Ikai Kumnabut K. Deputy Chief Minister Gaikangamna, Mui Karana Kana Bakaragi Damak, Miam da Awaba Piba Tabak Tobiganu, Isuama Lerabadi, Loshinaba, Apaba Maike Romda, Waroshin Puraknaba, Honamina say. Manipura say Yamna Pikba State, Ama Ojerabasu, Ate State, that talked about Todokaya Tinere, Bumnamagasiki Marakta, journalist Singna, Achoba Todang Loduna, Tumbazaba Kangdana, Miamgi Seba Taure. Journalist Singi Tauraba Kolom Asi, Section na, Luna, Sijinabatangai Fade. Press Hibasi Mario Suba Pillar Ama Oibana, Masida Kanagumba Amatana Ayat upon Pibigano Hike. Situations are complicated Oiba Adugumba Zaga the Labor Dugumba State. Masida every walk of life, every profession the labor, Punamagna, Tauriba, Todang, Punamagse, with all difficulties. Mia Topa State, the thing that the issue Kaya thing that Salak Padugumba situation say Labanina praise Oibay runs the Lamdo Oibay or any kinds of field Kredi woman Gani have a second. So show the praise media housing Mayama Tinariba Awa difficulty Mayam Kubab the Tawai Hapaga Tinari Mayapunam. I appreciate Tuna. Apaba Samas Porganaba, Hainaba, Nungsi Sanaba, Nungaya Fabaliba, Amma, State and Uninaba. For the Pudamakasi Amatani have Okan Kaliba Matakina Kanaba. A Sigito dances. Loudana, Lay Kigani have it. Education Minister Okendrona. Say Karagi among the Oiramba Manipur Gipibum Adudagi, House Yamna Fagale, Masigi Pibamasi, Oiraknaba Honabada, Press Media Singna, Toba Todang Logduna Lagli. Media get Tabak Toriba Musing da Kanaguma Singna yet upon Pibiganu, Mediana su Apabasing, Tagat Piraga, Patabasingu, Pananaba, Honabu Habawa from Tamke. Heg Hectadi, Sugmagi Kudung, Savage Loraga, political parties in Chanjalaga Tobugumbaduna, Tamjariba Pildi, Karakara Pau, Su Pilter Tobiduna. Hena Pabamong the Tohanjani, JBU Equibusum Topiu. MLA Joy Kisana, Press Mediana, Apapatama de Todo Watokaya, Miam da Yohanduna, Miamgi Wakaloxing Ore, Miamgi Sebato Riba, Mediagi Musing da Kanagumba Karana, Tatana Yadapan Piriba, Sito Biganu, Mediana Su Pau Pongwada, Section na Pongbu Hike. Matam to the Pongdoki Bak Kabar Singsu, political mod piece Oiba, Naambo Oiba Haitare, Matam to the Magi. Oiba Mandiagi political parties in Manipur, charging my mod piece when Oiba. Adagi Matang Hushit, Jum Lakwadai Manipura Matam Kragi among the offset printers, she lacked the Yakoshi, Yamna Sukamate Kumang Choksele. Nasiki Thoramadu da Amzugi President Wankemsa Samjaina, State Asiki journalist in Atumbazaba Kangdana Miamgi Seba Tori, a big percent from Karapanglaga, Katok Pagaluina, Miamgi Seba Tori, but journalist in Kudong Sadaba Wabakaya Mayuknare. Magna Makata Raduna, Manipur Sarkagi Makedagi, Paumi Singi for Torangi Damak, Packet Payaba Tabak Sing Packet Pew, Amzugi Makedagi Su, Paumi Singi for Torangi Tabak, Packet Naba, Honari Hike. Manipur community, the media community, and we Chadiga, contractor young builder. A conversation Shinana, Leminaba, when the Leminaba, Aduga, Subagi Maxina Quena, Sapotes on the boat, Akogi, one of us is a one of Nakfukwa. Mayam the Kogi Atugi Chinikuna, Adozi, Adukanozi, Yalam the Quena, I have the Buziana in the Peterson Open Jarrets in Enda, Aquina Yalamada, I see Amzuzi Halaman sing the Kogi, Epileta Widomri. I don't say any fool, Muki Munda, more than the water, the Karina Kana Pongdaba. But we sing Awana, a conflict situation, Jules the Kogi, Suluk Padamatam, Karimatan Pang, the Badi, I got 100D in the Janis Unenda.
ꯐꯣꯡꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧꯖꯔꯦ ꯇꯧꯖꯔꯦ Chief Minister Okram Ibobina Luchingba Sahi Taranithoi Helaklaba Congress ki Sarkar asina lamdam asiki miyamgi punsi amasong lanthum ngakpangamdre security kungna leiba Imphal Mayol da fawba bom langsinduna misam hatpagi thodok leire law and order gi phibam mipainingai oire haina maral siri Nitaipa Suteksa Leiba Party Sigi Head Office ta Pangthokpa Paugi Mifam Amada Vice President T.S. Nandakishona Phongdokibada Sarkar asina law and order ngakpangamdabadagi misam praja sing tangdu leitana hingbangamdre Honggi thabak puriba Deputy Chief Minister moral ground da pham thadokadabani Congress Sarkar leiriba makai miyamgi awaba kokloidabana miyamgi achowba ihau ama sagatnaba awonba sasan ama pronabagidamag BJP da Manipur miyamna mateng pangbiyu haike Nakalamuram da Manipur gi miyoi lak nipan da seng kilo manga kilo da lupa ahum da phangangani hariba food security bill Manipur da di oichok loi agent singi khutang da phanglamba cheng thau thum sing phangaktaba matam kuire state asigi mai ising lambi thongi phibam phatre haike loina na hariba thabuk sing siga loina na ahong moment da cheng pingani hariba se yamna phaba scheme ni masi scheme ji mangan bu pampe aduna India ki oina chanai ro scheme se Manipur ki saruk thungbai bise yam tangai padabani adubu leiru phibam se situation na hariba se ona taina da satkagani miyoi kharagi kana na bu ki khau chona na bu ki thabuk bodna to kana ha bise koi BJP na wamang yanjari aduna ngasi praja khudimangna section khudimangna community khudimangna amatoina akoi sarkar se akoi ki lamdam se ki moru phunu muthalaga anuba sarkar ama akoi ki alternative government ama korno hona bada akoi state da ama su center da animukta daka oye Handakta media da rims na lupa lak marfu taret lising nipu henbagi senpam lana sijina kre rims ki dental college di recognize to bagi thajaba leire haina phongdo kiba paw adu aranba amadi yumpham yawdaba paw ni hiram sigamari leina rims ki director Dr. S. Sakarjit na phongdora kibada magna director oirakpadagi rims asi mangda sangsinduna lemjaningai oiba hospital ama ohenaba thabak thorom kaya paikatuna lakli dental college ki equipment leibagi wathok mahaki makhutta leiba nate committee ama semduna mari reinaba singda supply tawhanbani hiram asigi matangda media da phongdora kliba wafam adu aranba amadi yumpham yawdaba pawni rims ki authority na kupna khanaduna paw phongkiba singi mathakta makhoi masana sengdokchadrabadi ain gi oiba mateng lawragani haike top academic ki line da su handak inspection medical council of India na lakbasida department khara di recognize togodore sit kapthagodore gaina hariba pawsi pura aran bani aduga rims ki afaba ubungam daba yeng busu ngam daba miyoi kharana sigumbo paw pisalaga aina hanna naijini basi verification su kitta su am thang donjin tawidana hetta hapsin basi di miyam mamang da di sensational oiba paw amoni longna banina rims ki mingchat pu chingdana bahona ba atem ne na koine logjei masi mayam gi damukta di ka su kana bu oido mande rims haibasi centrally learned institute or basu paisa nungsa center de koine tamdana poroktana honaraga su kana badi Manipur gi oina phangi bani baru oina satra gi bu haira basu anaba layeng bagi hiram da haira su aduna masi phagana bahona bada miyam gi mating pamjei Din Professor Koksikna Phongdokibada rims ta Hojik Dental College di recognize to bagi wafam leite college asi mapung phana chauthokna bagi damak hayeng MCI gi team amal laktuna yengsilaga dawri tanja sida sigumba chumdaba wafam phongdorakpa si laibak thibani haike hiramasi gamari leinana Dental College ki Associate Professor Dr. Vishnu Patina college asi gi equipment leibaga mahak karigumba hiram amata damari leinade mahak all India gi oina khallaba matungda awangba asaga loinana anoba dental college asibu fagat hange haibagi damak Manipur da lakibani haike college asigi principal in charge R Singhana achum aran khangdana college asigi laibak thiba wafam phongdorakpa si yaningde kana gumbana khangbi ningba leirabasu hakthengna unaraga khangba yagani mangna Manipur da hek lakpa mikupta kihalakpa SMS kaya tharakhe masi kana gumba kharagi loktuna ba manba thawngni haike all these things just by alligating in the newspaper here and there. No, we are not that. It is not good for the state, it is not good for the kids getting the education over there. You can inquire all these things from the students who are taking the interest in them, who are the patients being attended, I mean. So number of things have come up with the advancement of the college. So don't deprive it. It will be a very painful condition for us to hear about that the college has been
snatched from this Manipuri state. Lamsang Block Congress Committee na Sinduna Mahila Congress ki matang da nongmagi oiba workshop ama Lamsang Community Hall da pangtokre. Thoramasida MLA W Brazavidu Manipur Pradesh Mahila Congress Committee ki President R.K. Rani Chana Lamsang Block Congress Committee ki President Herojit Amadi Hana Nagar Panchayat asigi Pradhan Jilla Parishad Oirambasing Susarugya ke MLA Brazavidu na fongdokhibada Food Security Bill asina Manipur gi lairaba praja lakaya da kanaba phangalagani Mahila singi oiba enrollment amadi reconstitution sengduna nupi singbu mapangal kangalabata chaukhatpa purakpa ngamgani haike Mahila Congress Committee ki President R.K. Rani Chanana nupi singna yumda leibagi hainabi thadoktuna leibak ki wayal thaudada yawba darkar oide hauji paliba Congress government asina nupi da sakti pirabani amadi kanaba scheme kayasu leirabani haike afaba wakhallon da purapa aduguma nupi do kathokpa changbado adubani akoina Mahila Congress ena center da lauriba Congress na ledik lerak khana party ngata piran oina paihansi mayam punamakta pakon oina chaminasi Manipur Sarkar na State Award piduna ikai khumna khraba Kumbi Sandong Primary School gi Headmaster in charge Khangembam Indra Kumar Singhabu School asigi Management Committee staff amadi mahiroi singna harauta yamna okre Tharamadu da hanagi MLA and Mangi John Forgi ZEO Yaima Kumbi Nagar Panchayat ki Chairperson Bineshwar amadi Marilaina ba official kayana sarugya ke Sinmi Singbu Hanthana Yengbiroi dabani haina Deputy Speaker MK Preso Simrena Worker Education Day gi thoramda phungdukre Central Board of Workers Education Regional Directorate na Sinduna Palace Compound Laiba Directorate asigi holda pangthokiba thoramadu Deputy Speaker MK Preso Simre Saknairaba Economics Professor M Mohendro Regional Director ML Salam Yauna Marilainaba Miyoi Singna Sarugya ke Deputy Speaker MK Preso Simrena Bharat ki apunba misingi chada marfudra di sinmi singni makoina lebaga sibu saukhat maikai da lakna ba hona bada achobo thaudang daure sinmi singbu aniamba thakta lei haiduna thawai usitta ba tawai dabane board asigi oiba masagi office ma lehanna ba hona bada mateng pangani haike tha asigi tarawum dagi numidang da nagaturel mathakta sakti leba bom pokai handuna sinmi mapal lekhidaba kaya amana sokan kiba thodok aduna aroibo oiroi Handakta Uripokta bom langsinduna sinmi ani hat kraba matung ikui kuidana security na kurak hangdraba mafamasida amuk mitop hatpagi thodok tholiba si kanana kari maramgi atamnana tauribano haibadu government na putokum thokpra haina friends na fungdorakli mitop hek sibaga matam kharakak section thorang loribani haiduna makoibu khomjillaga ngak senduna thamba handaki asina ahanba natte mamangda su thabak pakhat kre adubu mihat asidi mathang manau naina chatharakli Handak Siri Bamadi Soliba Musing Asi, Asangi Mafam Kayadagi Komlaga Purak Pasin Singi, Makoigi Sab Saba identified Tobaya but Chang Yaw Dabana, Makoy Aseng ba Indian Lahaiba Miam Hangarakli. Manipur da Meghalaya da Chanariba Interstate Migrant Labor Act Chanaragadi, Mapangi Labor Sing Check Tobangangani, Amadi Makoy da Matik Saba Security Pibangangani. Ahongbo mamalda thabak sunana ba pusilak liba Musing Su, Police Station Amada report Togduna identified Tobuchangani. Ahongba labor ni haiduna crime da chenarbra Bangladesh dagi Assam da sedangduna changlak libra child labor chingbra yengdana Manipur dadi iya da yabani haina khanbalan gani miada si thika munabagira terrorist tahanana ba honaribra natraga terrorist ki thaurang la haibadu thidoktuna makhata na thoktana ba khudakta government asina khonafam thoi natraga ILP gi iho na thaina ba honaribra haina friends na hangle Sinmi mapal lekhidaba amadi kaya amana asopan nangkhibagi thodok adubu UCM nasu haksina lobaga loinana yaningdaba phongdokre asigumba micham sing tamthiba thodok singna punsi manganba amadi asopan nanganbagi thodok asi mari leinaba singna matungda amukhanna thokan biganu Imphal mayol maktada asigumba tamthiraba thodok sing thorakpa haibase state asigi law and order da tamthina sokchile haibagi khudamni security force na khurak hangdana leiriba mafam amada asigumba thodok thokpa haibase ngakningai oibaga loinana Miyam da Tamamnaba Pokale. Handa Koyathong da Tokiba Todok Asigi, Mapung Oiba, Daita, Sarkana Pugadabani, Matamatangi Asigumba Todok Sing Torakpada, Infalgi Dharmasala Natraga, Atopa Mapam Sing da Punna Tamduna, Security Section Torang Lokat Bakaktana, Solution Oiroi. Asigumba Todok Sing Torakumatan da Laloba Sing da Tangzinba, Kulai Baiba Mu Sing da Taishanaba, Honaba Habasi, Sarkar Amagi Matonate, Asigumba Tokaning da Bat Laibak Tiba Todok Sing, Makata Tokan Danaba Sarkana Honafam Tui Hade.
Sakhangdaba singna bong pokai handuna sinmi mapal hat khiba atai kaya amana asopan nangan khiba thodok adubu Manipur Pradesh Trinamool Congress na yaningdaba phongdokre asigumba miyoi bagi punsibu karisu laitana khanba human rights kongauna ba thawong ase matungda amuk khana thogan biganu laikhidraba madi asopan nanglaba singi imung manunggi awabada party asina thamoi sengna saruk yare thodo sina takpadi lengak ase hiram khuding makta fail oide sarkar asina misam prajagi punsi amadi lan thum ngakpa ngamdre takpani Kurakhandana security singlairiba Imphal City Mayolda Kulai Paiba Singa Towning ba Towang Hanba Haibasi Sarkar Asigi Aswan Bau Toksabani Amuramda Congress Nataba all political parties Singna Ngamkhege Sambal Khaba Gamari Lenana Wakat Khongchat Chatkani Haina Phongdorakpa Asi Apaba Khongthangi Adubu JDU na Hiram Sida Trinamool ga Pau Phaunaba Amata Leitaba Amadi all political party gi forum da Trinamool Yaudabana Hiram Sigamari Lenade Party Asina Miyamgi Hulkhangna Matam Chana Akanba Khongjang Sangsingani Haike Haukiba September gi numidang waramda Nagana Lada bom pokai handuna sinmi sikhiba thodok aduga Maoist Communist Party Manipur ga hiram amata damari leinade thawong adu khunaibu masak chenana ba kanagum kharana atamnana sinkhiba oiramgani haina party asige secretary publicity and propaganda nonglen maite gi cherol amana haire CAF and PD na miyamda ahongwa mamalda cheng phanganaba lokhalakpa khongthang gi sarukama oina ngase Imphal gi mafam marida cheng kg da lupa 10 da miyoi amada cheng kg manga phagan khre ngasi samu makhongda cheng yen khiba aduda Consumers Affairs and Public Distribution gi director ya school su saruk ya ke mana phongdorakpada ngasi dagi hongna department asina miyamda ahongwa mamalda cheng phangaliba mafam ase Palace Gate Kasampat Junction khoyathong amadi samu makhongi Hauji Chengi Mamal Tankalakpadagi, Miam Tenariba Awaba Si, Kokananaba, Pandamda, Department Sigumba Kontanga Si, Packet Pani Hike. Mayamgi Sing, Andre Sing, Mamakala, Mayam, Mayamgi Panana, Mayamgi Matim Panana Bagam, my Tokana, which Mami is seeing Patarani, Jashing me and Kijimama. Imphal East ki Palace Gate su department asina ahongwa mamalda miyam da cheng phangan ke masigi matangda CAF and PD gi delivery assistant and bizoina phongdorakpada makha taba order ama thoktriba fawba mafam sing asida miyam da ahongwa mamalda cheng phangan gani haina phongdokhe cheng yeng thaw pagi matangda praja amana department na lokhalakli ba khongthang asi yamna thagatningai ne adubu piri ba cheng asi khare hena pibina ba government na hotna biu haina appeal tawke Seeing in Tweebasi, Yamanumai, Sakagu, permission Praza Moina, Yamtina Tagali, Dubu, Piri Sinki, Mangazi, then Yamandera Kali, Yaragadi, Marili Nebo Authoritisina, Piri Sing Masinsi, Tarada, Piuina, Praza Moina, Sagada, Apintuzi. Haying Imphal ki tongan Bamafam Marida Su Makatana Jengen Gani, Mafam Singadudi, Kwagatel, Nagamapal, IMC Gate, Amasung Hatadani Hade. Ningtham Mahi Marong Tabagi Matangda Nomagi Oiba Farmer Singbo Bab Tahanbagi Thoram Ama Thayong Community Hall da Pangtokre Horticulture Mission for Northeast and Himalayan Gi Makada Nomizing Area Community Development Committee Amade Thayong Village Authority na Sinduna Pangtok Pathoramada Sanaleba ki editor MOB Thayong gi Chief M Naikup Amade Areng Jathak Su Sarukya ke Kaugi Arkedeliv KVK Wangbal gi Dr. M Thoy Mushroom gi subject expert Daljit Thiamna resource person oina Wangang ke Wangang kiba singna Thayong da kihom thabada top pa magul leibagum atai mahimarong kayasu thabayai low panba hek loibada thabayaba mahimarong amade ningtham thada thagadaba mahimarong kaya gi matangda Wangang ke loinana mushroom thabana hena chathok lehanbaga loinana Senmitlonda Kanabapi Haiba from Pungdok Ke. Emovina Manipur da horticulture ki training hena pihaning bagi apama phongdo ke. Thada kriba sen famga putorakli ba sen famga chana bra haibadusu yengsin bachangi Thayong village asigi lambi thong phanduna puthokli ba pothok sing phajana yonana ba khona haning bagi apam batham ke. Tungda pam amade maru marang yauna laphu charakaya su farmer chani romda yenthoke. Tha sigi tang mapal da thangwai bandal laiba Women and Children Center da ge pik liba nupi masa ama yauna nupi ani chenthorikhiba aduga advocate Premlata ga karigumba hiram amata da mari leina de haina advocate asina ngase pawmi singda sengdokre
Human Rights Law Network के ऑफिस दा पाउमी सिंगा उनकिबा अमदा एडवोकेट प्रेमलता ना फोंदोखिबदा था सिगी तांग मापन गी नुमिदांग दा सेंटर अदुदगी मयुम पालुरबी मौ अमा अमदी चही नौरिबी नुपी मसा अमा चेंथोरक्तुना क्वागथेल अखाम लेकाइदा लेबा एम बोय कौबा म्युय अमगी युमदा चंगजफम लौखे लेकाय ओइबनिना बोयगी इमुंग मनुंगना कौदुना महा कौवा तानखे नुमिद अदुदा मौ अदुगी ममा कौदुना सिननब होनखी अदुबु ममाना लौदबदगी मथंगी नुमित्ता मैरा पाइबी लुचिंगबी अमना मौ अदु पुरग चटखे चही नौरिबी नुबी मचा अदु हुंदोक्तुना थमलंबदगी तंगाई फदना चाइल्ड लाइन गी मियोय सिंग कौरगा सिननबा पाउताक पिखे थौदोगसिदा एडवोकेट प्रेमलतागी मतेंग निरकपदगी मतौ करमना मखोय साफगदबा मफमदा सिनगदगी हाइबना चिंगबगी लमजिंग लमताक पखक्तने मांगना कनागुंबा लुप नत्रगा होमना चिंगबदा मिंगचत थीनबा अमदी लनाई मियोयदा लान उनबा सिनखिबा लेते हिरमसिगा मरि लेनना महाकी मरमदा मीडियादा पंदुना यावरकपा असि लाइबक थीबा अमदे युमफम यावदबने एडवोकेट अमगी एथिक्सता मियामगी मतेंग पांगनबा होनरुबबु मिंगचत मांगनबा ओइना ओंथोकपिरकपा असि पेनिंगाय ओइदे फुंगदोखे अदुगा ऐ कनागुमा संस्थान अमगा ऐगी येंगनबसु लेजते ऐ हुंजगिबसु लेजते संस्थान अमतदा अदुगा ऐगी हाइबबु ऐगी प्रोफेशन सिगी मतुंगिना कनागु माइबम थिबम लाकोदा आंगांग सिंजु माइ माइगी लंबी ताकपिबा अदु कप्तने अदुगा एने आंगांग अमा एने पुरगा मथों मंखंदिना एने म्यूर हुल्ली खोलिदु तो यसमाना हाइरु वफम से ऐ हुनगिबा लेते अदुगा मसिगी केसिगसु ऐगी मै लेनेदे ओनली ऐगी साइटे एने तौजगिबदी कांगांग नो आंगांग अमा चाइल्ड लाइन दा मैट ओवर तोकिबसि कप्तने शांति कुनो अमदी सिविलोंग अनिगी लोनाबा नेशनल हाईवे कुंट्रा तरेट की नुंग दोलान मनाक्ता असिबा हक्चांग अमा लेरंबदगी नुंगबा पुलिसना लौखटुना रिम्स मोक्ता मसक ममिंग खंगदोकना थमले मपालंगी मियोय मानबा मिसक असे फुट 5 इंची 9 वांगे चही यांखैगी मथक ओइगनी मसम सांगी कोई चोमी अंगोब मचुगी टी शर्ट अमा लेले कनागुमा सिंगना मियोय असे नुमित 5 फावबगी मनुंगदा क्लेम तवद्रबदी आइनगी मतुंग इना अरोइब मथक मंगम पांगथुकलगनी हारे मणिपुर इंस्टीट्यूट ऑफ टेक्नोलॉजी MIT के प्रिंसिपल इंचार्ज सिंदोकदबने इंस्टीट्यूट असिगी साखो थौरांगी सेनफम कया मफम खंगनरे हाइना मैरोई सिंगना क्लासरूम सोलोन सिंदुना वकनफम चथखरे मैरोई नुपी अमना गर्ल्स हॉस्टल यावना इंस्टीट्यूट असिगी अवाद अपा कयागी मतंगदा वाकतुना लाकपने अदुबु ngasi फावबा थाबक ओइना पांगथुक्ट्रे हॉस्टल गी कैपेसिटी येंगदना मैरोई हेन लौसिले प्रिंसिपल ना ताबदा नुंगाइतबा वहाई वाता कया सिजिनै हाइखे कादे चंगुरगा समाज स्लैंग वर्ड साम सिजिनैबको हाइदि मचामसुनि हाइना खनबसु ngमदब माले अदुगा खोइगी पेंडबजे ngरांग न तोरगसु लाइको हॉस्टल अदुगा दुम माजे फसना हाई अखोइना हाइबदा फसना तो रिस्पांस पिरक्ट्रे इंस्टीट्यूट असिगी महिरोई अमना प्रिंसिपल इंचार्ज असे सिंदोकपिनबा MU गी VC दा वाकटख्रे प्रिंसिपल असे सिंदोकतबा ताराबदि महिरोई सिंगना अकन मखोंजंग मखा ताना चथखिगनि हाइखे अमदि लाय दो कोइ नेम सेट के ओइबा अदगी अखोइगी फंगम थोको फन क्या थारम खोलबदि कोइ चपचा खानि कोइ फंगम थोको फ्रेशर्स मीट एनीगुम कोइ सिंगलो खपगी फन तो मतम यामना कनु तो थबा म थोय बसिदं पुलप फंगी फंगदि तौय अदगी समनाबदा माजि कोइ करप्टेड ओइ हाइनि अमदा ताउथोंग याइफा थौरांग नुपी लोक मैरा पाइबी अमदे सनशाइन यूथ क्लब ना पुन कुसमनदुना ताउथोंग अमदि मसिगी अकोइबदा मय काबा चिंजाक थिंगननबगी मतंगदा मियांगी ओइबा अफोंगबा खननैनबा मिफम अमा ताउथोंग अयुंगबा PS लंपाकता पांगथोख्रे मिफम असिदा लमसांग नगर पंचायत की चेयरपर्सन अरिबम थाजा अमदा मयलोई संगी प्रेसिडेंट M पद्मिनी लैमा काउंसलर इमुदम इबोशना सनशाइन क्लब की प्रेसिडेंट अंगोक्सना अमदा मयलोई संगी सेक्रेटरी जनरल PS फोनी मैतै सु सरुग्याखे मिफम असिना ताउथोंग मय लेकाय अमदे मसिगी अकोइबदा मय काबा चिंजाक सिजिनबा अमदे ललोलबा थेंगनरबदे अमदा अमदे नुपी लोक क्लबना लौबा वारेपता मसाना याना लौबा मय काबा चिंजाक की मायोक्ता संगशिलकपा खोंजंग सिंगदा अयत अपन पिरकपा खुदिंगमग मियामगा थेंगनबा मय काबा चिंजाक थुंगननबा भाब तामिनबा मिफम पांगथोकपा हाइना वारेप लौख्रे अमदागी सेक्रेटरी जनरल फोनी मैतैना मय काबा चिंजाक थेंगनबगी संगशिलकलिबा खोंजंग असिदा मियामना तुंगी मिरोलगी दमक खल्लगा सरुक याबीबगा लोइनना मतेंग पांगबियु हाइखे सिटीजन वेलफेयर फोरम गी अहानबा वासी पैलेस कंपाउंड लेबा उट्रा संगनेना पांगथोख्रे फ्रनासिना सिंधुना पांगथोकपा वासक लोबगी थौरम मदुदा इम्फाल वेस्ट की ऑड कमिश्नर CS डोरेन फ्रंट की फाउंडर रेगान थाचर ngaसेपम यावना एग्जीक्यूटिव मेंबर सिंग वासक लोखे उट्रा संगनेन की लुचिंगबा बिरेन फोंगलोखिबदा हगोलगलिबा नहा सिंगना समाज की याइफनबा होनरकपा से अफबा खोंथांग अमने अपुनबगी सक्तम अमा सागतपा असिना अचबो मतेंग अमा ओइगनि हाइखे
September 13 Manipur Fongba Pause Singda KCPMC Nongren Komba Group Ki Chief of Army na Paisa Khaina ba Honorambada Fare Haina Yaukiba Pau Adu KCPMC na Haksina Lobaga Lunena Shirakliba Maralasi Kadai Fawba Jumlabage Haiba Tidokna ba Central Committee na Kupna Khanaraba Matungda Tidokna ba Investigation Team Amasemne Hare Lubasigi Commander in Chief Nongren Kombana Thorakwa Cherola Mada Laishram Gunamani September Tang Tarada Masa Checkup Togani Haiduna Numit Mangani Gisuchi Loraga Temporary Designated Camp Tagi Tokibani Adubo September Tarahung the Ginumidang Pung Taret Makairom Tabada Kongba Bazar Manakta Laiba Hekru Tong the Gate Combined Team Amana Fare Haina Lake Laishram Gunamani Yaul Ihoda Matona Laiba Jana Patap Kanga Miyangi Seba Tawrakiba Yaul Lanmi Amani Hongliba Iho Sida Santigi Oiba Kongjang Jangsilsi Haibagi Masagi Ayabaga Luinana KCPMC Nongren Kombagi Central Committee Ayabaga Luinana Government Ka Peace Talk Asida Lakibani Mangon the Shirak Liba Maralasi Achumba Oiram Labadi Look Kitana Pataki Oiba Pifam Tokpa Zaba Cherak Pigani Chiriba Maralasi Aran Oiram Labadi Government Tumatanda Condition Amata Yaudana Tadora Kadabani Yamlaba Kadar Singh Tasin Komjinduna Miyam Amadi Yaulup Asiga Lainariba Mari Asi Chachinaba Yamna Kana Honariba Yaulupni Adubu Tokaninga Ba Taudo Kangodana Torakpada Miyamna Lana Udanaba Amadi Zumtona Bagitanza Adu Pigani Haina Asatawe Lubasiga Mari Lainaba Karigumba Senkai Tungkai Taruk Labadi Kudakta Pau Paurak Naba Kangale Wangoi Block Congress Committee na Sinduna Anirak Suba Oina All S Pension Card Sing Kuzina Krek Wangoi Bazar Community Hall da Pangthokiba Thorom Asida NPCC gi Vice President Oiriba Khadian Village Industries Board ki Vice Chairman Sagol Sem Achoba Wangoi Block Congress Committee gi President Thaunauzam Thambal Ngau Wangoi Amadi Samuro Nagar Panchayat ki Chairperson Amadi Councillor Singh Susarugya ke Sagol Sem Achobana Ahalaman Singna Anakpada Laiba Bank Amada Account Hangdoktuna Masa Masagi Phangpham Thokpa Senpham Singh Ayetpa Amadi Awaba Laitana Phangmangam Lagani Kendra Sigimanung da Laiba Ahalaman Singda All S Pension Card Singh Phangan Bada Achoba Mateng Pirakiba Social Welfare Minister A.K. Mirabaibu Masa Masagi Maikei Amadi Wangoi Block Congress Committee gi Maikei Dagi Thagatpa Phongdokhe Imphal East ki Umanglai Singhi Apunba Committee ama Semkre Haina Union of Social Upliftment Kurai na Thadorakpa Cherola Mana Hade Thauda Mitai Digo Amadi Susil Nimthauzabu Chairman Amadi Convener Oina Khankre Lai Harauba Sintak Sindamba Thaurangi Maramda Nimit Tara Mangani Chatharakiba Workshop Ngasilution Kre Manipur Pandit Loisangna Sinduna Chatharakiba Workshop Asigi Lucian Bagi Thoramda Art and Culture Director K. Sobita Pandit Loisangi Amaiba Amadi Pena Gi Saisakpa Kaya Susarugya Ke Workshop Asida Maiba Pena Maibi Chanirom Nasarugya Ke Director Sobitana Ahong Bakayana Lai Harau Chana Kangon Kairakpa Yabagi Pibam Amalai Ribasi Workshop Asina Chumbalambi Amada Lagani Department Asu Kangon Singh Yokat Pada Pangbaya Mateng Pangani Haike Wakalonsi, Maruina, Asumulation Singer Sidigi, Lai Kraba Hogan Sing Cinnamon, Tambira Morrison Singer Sidigi, Akudi Sumba Langagondi, Pazakrava, Darman TV, Magi, Inaku was an Yama Hokomo, Masi Quinamna. Citus Seva Samiti Kaksingna Film Forum Manipurga Kusam Naduna, Ani Suba Citus Seva Samiti Manipur Film Award 2013 Namasung, Neta Era Vote Lilaroy Lifetime Mana Lantukre. Library Information Center Kaksing Dangarang Pangtopagi Thoromasida, Theatre Director Haisnam Kanhailal, Dr. M. Nara, Samiti President Y. Dhananjoy, Film Forum Gi Chairman L. Sujakanta Su Sarugya Ke. Tungan ba film gi category Taratareta Manamatum Piduna Puning Tawat Ke. Chahigi Leptana Pangtokpa Ibudo Sekmai Ningthau Ningsing Hiang Hiren Tanabagi Thoram Kaksingi Sekmai Turel Pangtokre. Thoramasida Kaksing Kendragi MLA Y. Surchandra, Wabagai Kendragi MLA Fazurahim Susarugya Ke. Ibudo Ibendogi Pana Ani Ahalup Naharup na Tanakiba Hiang Hirel Aduda Naharup na Mai Pakre. MLA Surchandra na Fungno Kibada, Ibudo Sekmai Ningthau Gi Ningsing Kubum Asi Semjinduna, Hena Masak Tokpa Ama Uhilagani Haike. Manipur Hindi Parisad Imphal na Chayol ama Chathagadaba Hindi Chayol gi Thoram Hindi Parisad Imphal gi Holda Hodokre. Thoram asida Parisad ki President Anobam Binod Chandra Sharma, Manipur University Hindi Department ki Professor Ibohal, Parisad ki Hanagi General Secretary Dr. Aribam Brajakumar Su Sarugya Ke. Hauzik Sanabagi Pau.
ngasi sanabagi pauda khumukcham joy ki sana sponsor tawraga amphana sinduna mapal kangjebung da chathariba nepalak suba manipur state league ki ngasi sanakiba ahanba match ta USA Khuraina KSC bu goal amasino da maichiba pikre USA gi amata ngairaba goal adu match adugi minute humround do jatpa matamda MDR Sifna chanduna mai pakibane match adu da KSC su goal janana ba yamna kana honaki adubu ground gi phibam phatabana goal onthokpadi ngamkhide match adugi minute ni fu changlakpa matamda KSC gi wai sobha unsporting behavior chathabagi damak red card book tawduna match sagi tanthokhe ngasi sanakiba anisuba match da neroka sangakpum amadi draw kwa kaitel goal amom chanaduna draw chatkre match adugi minute tara taruk changlakpum matamda neroka gi El Gaurona goal ama chansinduna lead tawduna chatkhe draw na goal handokna ba akan ba attack kaya tawki adubu match adugi minute humdra mari changlakpum matamda draw na penalty ama phangkhe penalty adu El Watana goal onthoktuna equalize tawbungongkhe match asida su traugi and watana match adu loiramdai minute amarom ta ngairaba kanda unsporting behavior chathabagi damak central referee na red card book tawduna match sagi tanthokhe mapal kangjebungi ground gi phibam phatabana hayeng nisa amadi m ahanba match ta loinana anisuba match ta trakpu amadi JFC Kumalampak Men Stadium da oina sanaragani Manipur Handball Association asinduna top ki public ground da chathariba state level handball tournament ki ngasisana ki banupa masagi match ta LWY na citizen bu goal tara nipan tara manga IMC na YLK bu goal tara mari nipal aduga citizen club na PC bu goal tara taret taruk ta thoikre amuram da nupi masagi match ta YLK na IMC bu goal manga ahum aduga LWYC na Sai RC bu goal tara mari manga da thoikre Wangoi Bazar Community Hall da Senior Citizen Wangoi na sinduna Asian Bodybuilding Championship ta bronze medal lawrakraba wahengbam kiran bu okre makpu okpugi tharamadu da Wangoi Kendragi MLA Olukhoi su sarugya ke tharamadu da Olukhoina lagliba November da Hungary da pangthoka dawriba World Championship ta kiran na saruk yabada angamba sel gi mateng pangani haiba wafam sing phongdokhe Vietnam da pangthokiba nifutarelak suba Asian Bodybuilding Championship ta Kiran na KG humudra ki kanglukta bronze medal lawba ngamlakhibani thoramaduga mari leinana mahaki body show su utke Hauji ngasi nongmagi ai ngasagi pauda ICAR Lampel Pata ki phangba paugi matungina ngasi khwaidagi saba degree Celsius 13.8 aduga khwaidagi ingbana degree Celsius 10.2 nungsita yawba ising manugi chang ayukta chada mafudrani thoi nungthildana chada humudra mapal nongjugi chang 9.3 mm ni Hauji aroi maru ba mukhana Masagi kanaba kharagi damak miyamda awaba piba thabak tawbiganu haina Deputy Chief Minister Gaikhangamna amjugini fusuba mapokumon thoramda high craig Manipur gi law and order fail oire haina BJP na Manipur sarkar da maral sikre amadi Manipur state league ki ngasi sanakhibada USA na KSC maithiba pikre neroka amasung draw zat kre ngasi gi na di ISTV ne pizaba paw matang solution jare miyang tabiriba singbo amka hana khoromjare